ai Islam dharma chatpa maduda thaja jaba Muslim isinau singna magi culture tradition custom to preserve tawba adu Hindu dharma chapa ma Hindu chasaba adu Christian dharma chali bai isinau sing tribal isinau sing magi thaja jaba do maduda phajana preserve tawna chapminarba akoi punamoksi amaga ko existence to lairaba matamda shanti lair matamda kanano ne shanti leidaba mafamda pasha thada badi lairna shanti leitaba mafamduda sidaida lakningaduri sikanano akoi gi human composition se hariba mafam singsi Muslim Islam dharma chapa Muslim isinau sing sina 90% hena Malaysia Kuala Lumpur se asmaduda lehoba Hindu dharma chapa Bali daga leiba Hindu dharma chapa isinau sing si kaya gi matik nungaina yamna shanti waina yamna peaceful waina amaga coexistence yamna nungsinana mana chachari ba dharma do adoida amaga mutual respect se dokki matik yamna keno toba ene sumjing jabada likewise Indonesia da Bali da sungaire aduga akoi Singapore ke apunba country werambani hai Malaysia Kuala Lumpur se sida 90% hena Muslim leibne sida su amaga coexistence se amna nungsinana sana sinana peaceful loina leibse ai kalakpa ma yawe adagi Japan hairo kari hairo hariba mafam sing kari singsi ai sum yengjabada amaga thaksikasi amaga respect taunaba nungsinaba chana chinana yamna communal harmonious waina moi leimina bisi ubuda to kimatik moi society se kalakpa ma yawe adubu hana yamna advance way gre na hairiba country singsi sum yenguda sum chatlubuda mayam su keno tawbiram ganida Islam dharma chatiba sakhot kraba Arab country singse masjid ta karida or madrasa da karida moi pasha pai banina thau gumba kai muje koi pukri de sing soga yonba adumaina tawbanina masjid khangde madrasa khangde koi hujiki Facebook ta kai da yengbada multi storied building se masjid chao na sarga sana dona mai sing na than bai wane ba adu lambi kai do khara pasha pai banina nan ba hen ba car ga si foreign car adugumba yamba kan tawya ni where is adugumba country da leibse numit nini humni suna hek leiba matamdadi khangde mayamdi khangdi aidi tangam yawi karam matamda ima leibak Manipur se karam matamda amu hangadage haibse ba karam matamda yawgadage haibse aduna aingonda feel tawbudi akoi Manipur dagi aidi sida pokpane na haigada kari haidang no khangde ima leibak Manipur sidagi Henba aidi Leite na khalle sabat country sing do hariba ina panjagi ba country sing do maduda leibisi hata phana leining ba numit ni humni su kan karam matamda Manipur da Nungaidoino haibisi oi moida paisa pai ba khotpa ama toba model facilities mayam sing dadi moidi awat padi leitre adur ga su natural oiba khoi Manipur se si yora kanda sidai hena nungai ba chaba thakpa da khangde adudagi leifam chafam da khangde climate da khangde in all respect aidi hoi Prithvi da hair ga di henang kyam khangi hai ba sar ngang ya hair pa yai adubu aidi Manipur da gi hen ba si aidi sida pu bani ni khangde amani khangde sida hen ba aidi Leite na ai adumaina aingonda di feel tawjaba tawbatabu akhoi sidai da kari tawbatai akoi mayam si communal harmony se akoi punamak si kamai tawraga chana sinana nungsinana coexistence way ga dage akoi punamak si nungsinana chana sinana kamai tawro ga dage haibisi masi ne ba akoi mayam akoi mangda tari ba issue se shanti leitraba mafam dudi hanayamna ina kunba country oisunu hanayamna ina kunba state oisunu peaceful oidraba shanti oidraba mafam dubu karai dano akoi da nungai ga duri bisi karai dano aduna aidi akoi mioiba samase matam khara hingbase masi hoi akoi mioibani kalakpa haiba sigumasi leitragadi akoi mioiba adagi tungi asa leitraba mi adu katongnungda mi oiroi aduga haibadi sumi ahalaman sing akhang ahi sing haina bado kwaidagi luribadi akoi kamai tawna akoi society se amaga nungsinana sana sinana shanti oina hingnana ba akoi samaj leida akoi honamina sike haibasi machine aingonda ai feel tawjabadi adubo sigumba organization sina hek howdagi howna hujik phawda arts and culture di haiba yai society amada shanti leitraba peace leitraba from where will be culture sidi aina khanjabada di shanti leiraba matamda akoi gi culture akoi gi chanabi akoi gi tradition akoi gi custom se masidi akoi preserve tawraba mafam dudada akoi shanti leirena akoi khangani haibisi aidi khanjai masina akoi shanti leite haibisi madugi culture madugi tradition customs mayam du phajana preserve tawribra tawdabra haibisi maduna aidi praman oigani haina aidi khanjabani
aduna akhoi laiminari ba akhoi khuding maksing se o ibe mana ding sai ma de akhoi gi ai sum khan bada oja w akano sorry akhoi danbi laisam do ma hawala program am lai chakre mana ingon de kaim kan da he sum phagi taw ngang ba mai tei pangal akhoi muslim gi sinau sing si kari haini hana di mai tei gi hane mayek naiba nupi na set pasi masi ngata selami nupi gi mai tei na nupi ni inba sadar haigadra kari haini phi su mai tormani ada moi hisab haigadra padar haigadra masi yam toila kano tore oja adudi kano tawbiraganu aduna moi gi satnabi customs to madu preserve tawna ba khotna bada kano tawba woigani haina aina he kaim kan argument tawna bu su he yawe ba adaida id be ma da aina hasan buji oja dan bi license gi do yamna hong haibana te nang so haisu sumi mai tei de su khoi community mai tei de na te tribal sinau de sungai re mai tei de sungai re aduga Islam dharma chatpa Muslim sinau jing no na hori ba khoi gi new generation haitari ne sida su ahong ba matam gi matungina ahong ba khradi adum laptabdi na te hujiki prithvi city hana information technology hujiki artificial intelligence the prithvi da mafam amada anywhere in the world second namagi manungda kari krai da advance yoksan krai da sat krai haibisi ado climatic sakot labanina matam tugi ahong ba khradi adum lakani adu madusu iroina na koi satmina da ba yada banina kwaidagi harauba aina nungaijabadi isa gi ai Islam dharma chatpa maduda thaja jaba Muslim isinau singna magi culture tradition custom to preserve tawba adu Hindu dharma chapa ma su Hindu chasaba adu Christian dharma chali bai isinau sing tribal isinau sing su magi thaja jabado maduda phajana preserve tawna chapminarba akoi punamak si amaga ko existence to lairaba matamda Santi layer matamda kanano ne santi leitaba mafamda paisa thada nang paisa thada badi layer na santi leitaba mafamda sidai da lakning gaduri si kanano ba paisa invest over huge invest over di layer na lakpo bhawa maming tabada chalu mafamdu chalu no na hariba Manipur gi atmosphere se akhoi mayam changna ahongba ma lakna ba kwai dagi peaceful loiba leipak amani state amani india mafamda Manipur se haibase masi lakna na base akhoi mayam hona minasi then adagi art sulani culture sulani investment sulani tourist sulani everything will follow automatically akhoi na thingbanga moyeba aina thaja jabase aduna ngasi gi sugumba function ji yawbang aktang orsu phangjabase aidi laibuk phabani ana khali aduna mayam pumnamakna aina kitang aina apamba kitang thamjabasida karigumba kano toba yawrgasu ai waro biro haibai wafam khrasi thamjarga sai sum tenji